ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯤꯡ ꯃꯤꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤꯁꯤꯡ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯇꯝꯊꯤꯕ, ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯥꯒꯨꯝꯅ ꯃꯆꯤ ꯑꯅꯤ ꯑꯃꯁꯨ ꯄꯥꯜꯂꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯆꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯂꯥꯟꯗꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯨꯜꯂꯒ ꯄꯨꯈꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯖꯒꯣꯏ ꯁꯥꯍꯟꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯤꯔꯛꯄꯩꯔ ꯀꯩꯅꯣ ꯊꯤꯖꯤꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯈꯔ ꯑꯃꯨꯛ ꯂꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯊꯤꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯆꯥꯊꯣꯛꯂꯒꯦ꯫ ꯑꯩꯈꯣꯏꯗꯗꯤ ꯆꯥꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯎꯁꯨ ꯁꯥꯖꯒꯦ, ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯌꯨꯁꯨ ꯂꯩꯖꯒꯦ꯫ ꯑꯩꯈꯣꯏꯗꯗꯤ ꯆꯥꯕꯤꯒꯅꯨꯋꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ꯫ ꯅꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦꯅꯦꯍꯦ, ꯅꯁꯛꯁꯤꯡꯗꯣ ꯊꯤꯖꯤꯜꯂꯦ, ꯖꯒꯣꯏꯁꯨ ꯐꯖꯗ꯭ꯔꯦꯅꯦ, ꯑꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯐꯥꯎꯕ ꯑꯩ ꯄꯥꯝꯗ꯭ꯔꯦꯅꯦ꯫ ꯅꯪ ꯍꯥꯟꯅ ꯆꯥꯒꯦ ꯂꯥꯎ꯫ ꯆꯥꯛꯅꯒ ꯂꯥꯝꯕꯒ ꯅꯣꯏꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯆꯥꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯔꯨꯒꯦ꯫ ꯅꯣꯏ ꯑꯅꯤꯗꯤ ꯈꯔ ꯐꯖꯔꯤ, ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯥꯔꯒꯦꯍꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯀꯔꯤꯒꯤꯅꯣ ꯍꯤꯡꯆꯥꯕ, ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯁꯤꯕꯣ? ꯅꯣꯏ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯂꯧꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤꯗꯤ ꯃꯁꯛ ꯊꯤ, ꯅꯝꯊꯤꯅꯦ, ꯖꯒꯣꯏꯁꯨ ꯍꯩꯇꯦ, ꯍꯥꯎꯁꯨ ꯍꯥꯎꯇꯦꯅꯦ꯫ ꯑꯗꯨꯒ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯃꯁꯛꯁꯨ ꯐꯖꯩ, ꯖꯒꯣꯏꯁꯨ ꯍꯩ, ꯅꯝꯁꯨ ꯅꯝꯊꯤꯗꯦꯅꯦ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯈꯪꯂꯦꯗꯅ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯦ꯫ ꯅꯪ ꯍꯥꯟꯅ ꯆꯥꯒꯦꯍꯦ꯫ ꯏꯃꯥ, ꯆꯥꯈ꯭ꯔꯦꯅꯦ꯫ ꯍꯦ ꯍꯤꯡꯆꯥꯕ, ꯅꯪꯒꯤꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯁꯤꯅꯤꯡꯗ ꯁꯤꯅꯤꯡꯗ ꯋꯥꯅ ꯁꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯩ ꯍꯥꯠꯄ ꯉꯝꯕ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯂꯩꯇꯦꯅꯦꯍꯦ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯈꯥꯛꯂꯒ ꯑꯇꯩ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃ ꯐꯥꯔꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯆꯥꯕ ꯂꯣꯏꯗꯨꯅ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯊꯣꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯨꯝ ꯄꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯍꯥꯔꯥꯅꯤ ꯊꯤꯔꯛꯄꯗꯨ꯫ ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯅꯨꯄꯤ ꯊꯤꯕꯕꯨ ꯇꯜꯂꯝꯃꯅꯤꯗ꯫ ꯍꯦꯛ ꯊꯤꯔꯛꯄꯒ ꯑꯩꯅ ꯃꯨꯜꯂꯒ ꯑꯗꯨꯝ ꯄꯨꯔꯕꯅꯤꯅ꯫ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯦꯜꯂꯤꯅꯤ꯫ ꯃꯣꯏꯅ ꯂꯧꯔꯒ ꯂꯩꯔꯝꯕ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯐꯖꯩꯕ, ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯌꯦꯡꯂꯤꯁꯦ꯫ ꯍꯩ, ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ ꯁꯤꯅ? ꯁꯤꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯅꯦ꯫ ꯀꯣꯅꯨꯡꯁꯤꯁꯨ ꯅꯧꯅ ꯁꯥꯕꯅꯤꯅꯦ꯫ ꯁꯤꯗ ꯄꯥꯏꯊꯔꯒ ꯑꯃꯨꯛ ꯌꯦꯡꯂꯨꯒꯦ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯅꯧꯕꯅꯤ, ꯁꯣꯏꯗꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯩꯔꯝꯒꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯄꯥꯏꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯌꯥꯝꯅꯁꯨ ꯃꯁꯤꯡ ꯐꯠꯇꯕ, ꯑꯀꯟꯕ, ꯃꯩꯔꯥ ꯀꯧꯕ ꯅꯍꯥ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀꯣꯅꯨꯡꯁꯤꯕꯨ ꯃꯍꯥꯔꯥꯅꯤꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯑꯩꯅ ꯂꯨꯝꯃꯛꯏꯁꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤꯅꯦꯁꯦ꯫ ꯃꯤ ꯑꯃ ꯐꯥꯔꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯂꯒꯦ꯫ ꯑꯥꯗ ꯅꯨꯄꯥ ꯃꯤ 4ꯗꯤ ꯂꯥꯛꯑꯦ, ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇ ꯆꯠꯍꯧꯔꯒꯦ꯫ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯉꯥꯡꯅꯩ꯫ ꯑꯩꯗꯤ ꯃꯔꯨꯞꯁꯤꯡꯗ ꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯃꯨꯛ ꯏꯪ ꯇꯞꯄ, ꯏꯔꯥꯡ ꯂꯩꯇꯕ ꯂꯩꯕꯥꯛꯇꯤ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯑꯩꯁꯨ ꯑꯃꯠꯇ ꯍꯥꯏꯖꯍꯧꯒꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯃꯨꯛ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯊꯤꯕ ꯂꯩꯇꯕ, ꯐꯖꯕ ꯉꯥꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯒꯦ꯫ ꯃꯌꯥꯝ ꯌꯥꯅꯤꯡꯉꯤꯀꯣ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯌꯦ, ꯔꯥꯁꯤꯅ ꯌꯥꯎꯗ꯭ꯔꯤꯕ꯫ ꯅꯪꯅ ꯍꯥꯏꯔꯒꯅ ꯍꯩꯄꯥ ꯁꯥꯗꯕ ꯑꯣꯏꯕ, ꯑꯩꯅ ꯍꯥꯏꯔꯒꯅ ꯍꯩꯄꯥ ꯁꯥꯏꯗꯤ ꯀꯩꯅꯣ ꯍꯥ?
ꯁꯥꯗ꯭ꯔꯣ ꯅꯪꯗꯤ ꯁꯥꯗ꯭ꯔꯣ ꯑꯗꯨꯗꯤ? ꯅꯣꯏꯒꯤꯗꯣ ꯐꯥꯒꯤꯗꯒꯤ ꯈꯟꯅꯔꯛꯀꯅꯤꯀꯣ. ꯑꯗꯣ ꯅꯕꯥꯅꯤꯁꯦ ꯃꯁꯤꯡ ꯑꯃꯃꯝꯗꯤ ꯂꯩꯕꯅꯤꯍꯦ. ꯃꯣꯏ ꯑꯇꯩꯗꯨꯅ ꯃꯕꯥꯅꯤꯗꯨ ꯈꯥꯝꯇꯣꯛꯄ ꯁꯥꯔꯒ ꯈꯔ ꯇꯧꯔꯒ ꯈꯠꯅꯅꯕ ꯁꯤꯜꯂꯝꯃꯤ. ꯑꯗꯒꯤꯗꯤ ꯃꯕꯥꯅꯤꯗꯨ ꯆꯣꯡꯁꯤꯜꯂꯒ ꯅꯝꯅꯔꯛꯏ. ꯑꯇꯩꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯀꯟꯅ ꯅꯣꯛꯏ. ꯇꯥꯟꯖꯥꯗꯨꯗ ꯍꯤꯡꯆꯥꯕꯗꯨꯅ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ. ꯍꯤꯡꯆꯥꯕꯗꯨꯅ ꯅꯨꯄꯥ ꯑꯃ ꯐꯥꯈꯤꯕꯗꯨ ꯐꯨꯅꯔꯤꯕ ꯃꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ. ꯑꯗꯨꯅ ꯐꯨꯅꯔꯤꯕ ꯃꯣꯏ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯣꯏ ꯑꯇꯩꯗꯨꯅ ꯀꯔꯤꯅꯣ ꯃꯣꯏ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯃꯣꯏ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯤꯡꯆꯥꯕ, ꯕꯨꯠ! ꯀꯔꯤꯅꯣ ꯁꯣꯅꯣ ꯆꯨꯔꯕ ꯅꯕꯥꯅꯤ ꯁꯠ ꯐꯨꯅꯒꯦ ꯂꯩꯇ꯭ꯔꯒ? ꯍꯤꯡꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯕꯨꯡꯕꯨꯡꯗꯨ ꯐꯥꯈ꯭ꯔꯦ. ꯍꯥ, ꯕꯨꯡꯕꯨꯡꯕꯣ? ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯆꯦꯜꯂꯣ, ꯕꯨꯠ ꯂꯩꯔꯦ! ꯑꯃꯗꯨꯅ ꯈꯨꯝꯂꯛꯏ. ꯅꯠꯇꯦ ꯍꯤꯡꯆꯥꯕꯅꯤ, ꯅꯠꯇꯦ, ꯕꯨꯠꯅꯤ. ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯀꯟꯅ ꯆꯦꯜꯂꯦ. ꯃꯣꯏ ꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ. ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯗꯨꯅ ꯅꯨꯄꯥꯗꯨ ꯐꯥꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ. ꯑꯩ ꯋꯥ ꯍꯪꯒꯦ. ꯆꯨꯝꯅ ꯁꯦꯡꯅ ꯈꯨꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ. ꯅꯠꯇꯗꯤ ꯆꯥꯊꯣꯛꯀꯅꯤ. ꯑꯣꯏ, ꯇꯥꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯟꯊꯔꯤ ꯃꯥꯜꯂꯤꯅꯦ. ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ ꯃꯥꯅ ꯋꯥꯟꯊꯔꯛꯏꯁꯦ. ꯋꯥꯟꯊꯕ ꯐꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯥꯅ ꯊꯛꯅꯕ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃꯒ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯧꯕꯁꯨ ꯅꯠꯇꯕꯁꯤꯕ. ꯕꯨꯠꯂ ꯍꯤꯡꯆꯥꯕꯔ ꯈꯪꯗꯕ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯤꯠꯁꯤ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕꯅꯣ? ꯃꯁꯤ ꯆꯥꯊꯣꯛꯄꯅ ꯐꯔꯦ. ꯑꯗꯨꯝ ꯋꯥꯟꯊꯖꯔꯁꯅꯨ. ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯐꯥꯔꯒ ꯍꯪꯂꯒꯦ. ꯀꯔꯤ? ꯑꯩ ꯆꯥꯔꯒꯦꯕ? ꯑꯩ ꯋꯥꯟꯊꯕ ꯐꯔꯦ. ꯀꯔꯤꯅꯣ? ꯍꯪꯗꯣꯏ ꯋꯥꯗꯣ ꯍꯪꯕꯤꯔꯛꯑꯣ. ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯅꯦ. ꯉꯁꯥꯏꯈꯩ ꯇꯧꯁꯤꯟꯅꯔꯤꯕ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯆꯨꯝꯅ ꯈꯨꯝꯃꯨꯀꯣ. ꯅꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯀꯌꯥ ꯁꯨꯏ? ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯅꯍꯥꯔꯥ ꯑꯍꯜꯂꯥ? ꯖꯒꯣꯏ ꯀ ꯍꯩꯕ꯭ꯔꯥ? ꯆꯨꯝꯅ ꯈꯨꯝꯃꯨꯀꯣ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯤ ꯄꯥꯈꯪꯅꯤꯗ, ꯅꯨꯄꯤ ꯊꯤꯗ꯭ꯔꯤ. ꯌꯥꯝꯅ ꯅꯍꯥꯅꯤ. ꯑꯗꯨꯗꯤ ꯑꯗꯣ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯈꯨꯐꯖ ꯆꯥꯗꯕꯤ 3ꯗꯤ ꯂꯩ. ꯖꯒꯣꯏꯒ ꯍꯩꯈ꯭ꯔꯖꯥꯠꯅꯤꯍꯦ. ꯀꯔꯤ ꯍꯥꯏꯕ? ꯂꯩꯁꯥꯕꯤꯔ ꯑꯉꯥꯡꯂꯥ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯕꯅꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ. ꯂꯣꯏꯔꯕꯣ ꯍꯪꯕ? ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯕꯣ? ꯍꯪꯕꯗꯤ ꯂꯣꯏꯔꯦ. ꯑꯗꯣ ꯅꯪ ꯆꯥꯗꯧꯗ ꯉꯥꯏꯔꯦ. ꯍꯥ? ꯀꯔꯤꯅꯣ? ꯑꯩꯅ ꯂꯣꯏꯅ ꯅꯪꯅ ꯍꯪꯂꯛꯄ ꯋꯥꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯗꯤ. ꯍꯥꯏ, ꯑꯩꯁꯤ ꯍꯤꯡꯆꯥꯕꯅꯤꯅꯦ. ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇꯦꯅꯦ. ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤ. ꯈꯗꯥꯡꯗꯒꯤ ꯍꯥꯟꯅ ꯁꯦꯠꯂꯒ ꯆꯥꯒꯦꯍꯦ. ꯍꯤꯡꯆꯥꯕꯗꯨꯅ ꯃꯤꯗꯨ ꯌꯥꯝ ꯍꯥꯎꯅ ꯃꯔꯨ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯆꯥꯔꯝꯃꯤ. ꯍꯥꯎꯋꯦꯍꯦ. ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯔꯣꯏꯒꯦ. ꯀꯣꯅꯨꯡꯗ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒ ꯐꯥꯔꯨꯔꯒꯦ. ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯉꯪꯂꯒ ꯄꯥꯏꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨ ꯊꯤꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯩꯔꯥ ꯀꯣꯅꯨꯡꯗ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯍꯤꯡꯆꯥꯕꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ 4ꯗꯨ ꯐꯥꯔꯒ ꯄꯨꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯍꯜꯂꯛꯄꯗꯗꯤ, ꯀꯔꯤꯅꯣ? ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯂꯥꯡꯅꯔꯤꯕ ꯀꯞꯅꯔꯤꯕꯁꯤꯅ? ꯂꯥꯟꯃꯤꯁꯥ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦꯍꯦ ꯑꯁꯨꯛ ꯂꯥꯡꯅꯔꯤꯕꯁꯤꯕꯣ? ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯣ, ꯑꯩꯒꯤ ꯏꯆꯟꯁꯤꯡꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯠ ꯍꯥꯏꯌꯨꯅꯦ. ꯏꯅꯤꯡꯊꯧꯒꯤ ꯏꯆꯟ 4ꯗꯣ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯈꯪꯍꯧꯗꯅ ꯂꯥꯟꯅꯁꯤꯜꯂꯛꯇꯨꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯏꯅꯤꯡꯊꯧ. ꯀꯔꯤ ꯍꯥꯏꯕ? ꯃꯇꯧ ꯀꯔꯝꯅ? ꯑꯩꯒꯤ ꯏꯆꯟ 4ꯕꯨ ꯍꯤꯡꯆꯥꯕ ꯑꯃꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯁꯨ ꯅꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯅ. ꯅꯤꯡꯊꯧ, ꯍꯤꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯐꯅ ꯌꯥꯟꯗꯨꯅ ꯁꯣꯛꯍꯜꯂꯕꯁꯨ, ꯇꯦꯟ ꯀꯌꯥ ꯀꯥꯞꯇꯨꯅ ꯄꯥꯜꯂꯕꯁꯨ, ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯣ ꯐꯥꯔꯒ ꯄꯨꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯥ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛꯇꯪ ꯊꯥꯔꯝꯕ ꯈꯨꯄꯥꯛꯇꯨꯅ ꯄꯥꯟꯕ ꯂꯥꯟꯃꯤꯁꯤꯡꯅꯤ ꯁꯤꯗꯨꯅ ꯂꯩꯔꯤꯕꯁꯤ. ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯍꯤꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯒꯨꯝꯕ
2 3 ꯆꯥꯎꯔꯝꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯆꯤ 2ꯁꯨ ꯄꯥꯜꯂꯤ ꯀꯔꯣꯝꯗ ꯄꯥꯏꯈꯤ ꯑꯩꯒꯤ ꯏꯆꯜ ꯃꯔꯤꯗꯨ ꯄꯨꯔꯒ ꯏꯅꯤꯡꯊꯧ ꯃꯈꯥ ꯄꯥꯡꯅ ꯄꯥꯏꯈꯤ ꯍꯤꯡꯆꯥꯕꯗꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯨ ꯂꯥꯟꯃꯤꯁꯥ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯔꯣꯝꯗ ꯄꯥꯏꯈꯤꯕꯅꯣ ꯈꯪꯍꯧꯗꯕꯅ ꯅꯤꯡꯊꯧ ꯃꯩꯔꯥꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯂꯩꯕꯥꯛ ꯀꯌꯥ ꯐꯥꯎꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯊꯤꯔꯛꯄꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯨꯟꯕꯤꯈ꯭ꯔꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯅꯤꯡꯊꯧꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝ ꯈꯪꯕ ꯅꯤꯡꯊꯧ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯑꯩꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝ ꯃꯔꯨꯞꯇ ꯇꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯑꯩꯁꯨ ꯃꯔꯨꯞꯀꯨꯝꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝ ꯇꯝꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯍꯤꯡꯆꯥꯕꯗꯨꯅ ꯀꯩꯁꯨ ꯂꯩꯇꯅ ꯀꯥꯡ ꯍꯥꯠꯄꯒꯨꯝ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯅꯤ ꯃꯔꯨꯞ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯇꯧꯗꯨꯗ ꯑꯩꯅ ꯀꯤꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯞꯈꯤ ꯃꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯅꯣꯛꯇꯨꯅ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯑꯩꯒꯤ ꯀꯣꯛꯇ ꯄꯥꯛ ꯄꯥꯛ ꯊꯥꯗꯨꯅ ꯇꯥꯜꯂꯛꯈꯤ ꯃꯔꯨꯞ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯔꯨꯞꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯃꯔꯨꯞ ꯀꯥꯟꯅꯔꯣꯏꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯁꯨ ꯃꯔꯨꯞꯀꯤ ꯊꯋꯥꯏꯁꯨ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯍꯤꯡꯆꯥꯕ ꯑꯗꯣ ꯊꯥꯡ ꯇꯦꯟꯅ ꯐꯅ ꯁꯣꯛꯂꯁꯨ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅꯦ ꯃꯔꯨꯞ ꯍꯣꯏ ꯃꯔꯨꯞꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯕꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨ ꯃꯔꯨꯞ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯅꯦ ꯃꯔꯨꯞ ꯀꯥꯟꯅꯔꯣꯏ ꯍꯟꯈ꯭ꯔꯣꯅꯦ ꯍꯩ ꯅꯀꯣꯛꯇꯨ ꯀꯛꯊꯠꯂꯨꯔ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯍꯤꯡꯆꯥꯕꯗꯨꯒꯤ ꯂꯩꯐꯝꯗꯣ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯪ ꯑꯩꯒꯤ ꯃꯇꯝꯁꯨ ꯃꯥꯡꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯤꯌꯦ ꯅꯪꯁꯨ ꯍꯤꯡꯆꯥꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯍꯥꯏꯔꯒꯦ ꯇꯨ ꯃꯃꯥꯡ ꯄꯥꯡꯅ ꯁꯨꯝ ꯆꯠꯂꯒ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯑꯃ ꯎꯒꯅꯤ ꯆꯤꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯛꯄꯒ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯂꯩꯕꯅꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯌꯨꯝꯅꯤ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯏ ꯅꯪ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯐꯝꯂꯒ ꯃꯕꯨꯛ ꯅꯥꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯈꯥꯗꯅ ꯃꯥꯅ ꯐꯥꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯖꯒꯣꯏ ꯁꯥꯍꯟꯗꯨꯅ ꯊꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯖꯒꯣꯏ ꯐꯖꯗꯕ ꯍꯩꯇꯕ ꯌꯥꯎꯔꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯅ ꯆꯥꯊꯣꯛꯀꯅꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯤꯗꯤ ꯍꯤꯡꯆꯥꯕ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯁꯣꯅꯣ ꯆꯨꯕ ꯃꯀꯣꯛ ꯆꯥꯛꯄ ꯍꯤꯡꯆꯥꯕ ꯇꯥꯔꯦꯅꯦ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯁꯤ ꯀꯌꯥꯝ ꯌꯥꯝꯃꯤ ꯃꯊꯟꯇꯅꯤ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯥ ꯅꯣꯏ ꯀꯣꯅꯨꯡꯗ ꯍꯜꯂꯝꯃꯒꯦꯔꯥ ꯑꯩ ꯍꯤꯡꯆꯥꯕꯗꯣ ꯍꯥꯠꯂꯒ ꯂꯥꯛꯑꯒꯦ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯣꯅꯦ ꯃꯁꯤꯕꯣ ꯑꯩꯁꯨ ꯆꯠꯂꯨꯁꯤꯔꯅꯦ ꯃꯔꯨꯞ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯅꯣꯏꯅ ꯃꯐꯝ ꯑꯗꯣ ꯊꯤꯕꯗ ꯌꯥꯝꯅ ꯋꯥꯗꯅꯕ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯀꯦꯗ ꯏꯅꯤꯡꯊꯧꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯍꯟꯃꯤꯟꯅꯁꯤ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯅ ꯍꯤꯡꯆꯥꯕꯗꯣ ꯍꯥꯠꯄꯗ ꯈꯨꯕꯥꯛ ꯈꯨꯅꯕ ꯄꯨꯟꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯤꯡꯆꯥꯕꯗꯣ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯉꯥꯃꯨ ꯑꯣꯏꯅ ꯈꯜꯂꯖꯥꯠꯂꯣ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏꯗ ꯆꯠꯂꯒ ꯈꯪꯂꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯩꯔꯥꯒ ꯅꯤꯡꯊꯧ ꯑꯃꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯁꯨ ꯆꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯄꯅ ꯅꯣꯡꯃꯗ ꯌꯧꯕ ꯉꯝꯂꯝꯗꯦ ꯃꯔꯨꯞ ꯃꯩꯔꯥ ꯃꯁꯤꯒꯤ ꯆꯤꯡꯁꯦ ꯂꯥꯏꯁꯤꯡꯅ ꯁꯦꯝꯂꯝꯕꯔꯥ ꯀꯩꯅꯣ ꯎꯅ ꯁꯨꯛꯌꯧ ꯌꯧꯕ ꯉꯝꯗꯕꯅꯤ ꯑꯩꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯆꯪꯈꯤ ꯑꯗꯣ ꯃꯔꯨꯞꯀꯤ ꯍꯟꯗꯛꯀꯤ ꯈꯨꯆꯠꯁꯤꯗꯤ ꯅꯨꯃꯤꯠ 6ꯅꯤꯗ ꯌꯧꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯔꯨꯞꯀꯤ ꯁꯒꯣꯜꯁꯤꯡꯁꯦ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯍꯣꯏ ꯃꯔꯨꯞ ꯑꯩꯒꯤ ꯁꯒꯣꯜꯁꯤꯡꯁꯦ ꯑꯇꯩ ꯁꯒꯣꯜꯁꯤꯡꯒ ꯃꯥꯟꯅꯗꯕ ꯇꯣꯈꯥꯏꯅ ꯈꯟꯒꯠꯂꯒ ꯊꯝꯕ ꯁꯒꯣꯜꯁꯤꯡꯅꯤ
ꯑꯗꯨꯅ ꯀꯟꯕ ꯌꯥꯡꯕ ꯍꯦꯜꯂꯤ ꯃꯗꯨꯅꯅꯤ ꯑꯗꯣ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯍꯤꯡꯆꯥꯕꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕ꯭ꯔꯥ ꯃꯔꯨꯞ ꯅꯨꯄꯤ ꯃꯌꯥꯝ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯑꯇꯥꯕ ꯃꯤꯅ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯤꯡꯊꯧ ꯃꯥꯟꯈꯤꯅꯤꯅꯦ ꯅꯨꯄꯤ 8 ꯈꯛꯇ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯃꯔꯨꯞꯀꯤ ꯅꯨꯄꯤ 8ꯇꯨꯕꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯍꯥꯠꯄꯕꯨ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯈ꯭ꯔꯤꯕꯅꯤꯅꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯥꯔꯤꯕ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯀꯤ ꯍꯤꯡꯆꯥꯕꯗꯨꯅ ꯆꯥꯈꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯐꯥꯔꯒ ꯄꯨꯔꯛꯈꯤꯕ ꯃꯍꯥꯔꯥꯅꯤ ꯀꯌꯥ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯒꯤ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇꯅꯤꯅꯦ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯕ ꯀꯃꯥꯏꯅ ꯍꯥꯠꯇꯧꯔꯤꯕꯅꯣ ꯊꯥꯡꯅ ꯌꯥꯜꯂꯁꯨ ꯁꯤꯗꯕ ꯇꯦꯟꯅ ꯀꯥꯞꯄꯁꯨ ꯇꯥꯅ ꯌꯨꯡꯂꯁꯨ ꯁꯤꯗ꯭ꯔꯕ ꯍꯤꯡꯆꯥꯕꯗꯨꯕꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯣ ꯃꯔꯨꯞ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡꯗꯤ ꯌꯧꯔꯦ ꯑꯗꯨꯅ ꯀꯥꯅꯕ ꯇꯧꯁꯤ ꯇꯨ ꯑꯁꯣꯝꯂꯣꯝꯒꯤ ꯂꯝꯕꯤꯁꯤꯅ ꯁꯒꯣꯜ ꯂꯝꯕꯤꯅꯤ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯈꯣꯡ ꯂꯝꯕꯤꯅꯤ ꯀꯔꯝꯕꯗ ꯀꯥꯁꯤꯒꯦ ꯃꯁꯤꯕꯨ ꯁꯣꯅꯣ ꯁꯨꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯇꯨ ꯀꯥꯏꯅꯕꯗꯒꯤ ꯃꯔꯨꯞꯅ ꯈꯣꯡ ꯂꯝꯕꯤꯁꯤꯗ ꯀꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯁꯒꯣꯜ ꯂꯝꯕꯤꯗ ꯀꯥꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯂꯥꯟꯃꯤꯁꯥ ꯉꯥꯏꯈꯣꯍꯦ ꯑꯩꯁꯨ ꯁꯒꯣꯜ ꯂꯝꯕꯤꯗ ꯂꯥꯛꯀꯦ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯤꯡ ꯑꯗꯨ ꯀꯥꯔꯝꯃꯤ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯩꯔꯥꯒꯤ ꯃꯆꯥꯅꯨꯄꯤ 4ꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯔꯛꯄ ꯅꯨꯄꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯣꯏ 4ꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤꯅꯦ ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯆꯥꯕꯁꯨ ꯍꯧꯔꯣꯏ ꯅꯨꯄꯤ ꯑꯣꯏꯕꯁꯨ ꯌꯥꯈꯤꯔꯣꯏꯌꯦ ꯀꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯣꯅꯦ ꯅꯣꯏꯅ ꯑꯉꯥꯡꯅꯤ ꯈꯟꯖꯕꯒꯤ ꯋꯥꯅꯤꯅꯦ ꯅꯣꯏ 4ꯃꯛ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯣꯏ 4ꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯈꯤꯔꯣꯏ ꯍꯌꯦꯡ ꯅꯣꯏꯅ ꯁꯛ ꯊꯤꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯣꯏꯅ ꯆꯥꯊꯣꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯖꯒꯣꯏ ꯁꯥꯅꯕ ꯅꯨꯄꯤ ꯑꯣꯏꯈꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯜꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯗꯣ ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯥ ꯃꯁꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯑꯇꯣꯝꯕꯤꯗꯨꯅ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯎꯗꯗꯤ ꯂꯩꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯅꯤꯡꯊꯧꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯩ ꯅꯣꯏꯕꯨ ꯀꯔꯤ ꯑꯃꯨꯛ ꯈꯟꯅꯔꯤꯅꯣꯅꯦ ꯀꯅꯥꯅꯣ ꯂꯥꯛꯇꯣꯏꯕꯣ ꯅꯣꯏꯕꯨ ꯀꯟꯕꯤꯕ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯏꯕꯨꯡ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯅꯪꯕꯨ ꯍꯥꯠꯄ ꯑꯩ ꯍꯥꯠꯇꯣꯏꯕ ꯑꯗꯨꯗꯤ ꯉꯥꯏꯔꯒꯦꯅꯦ ꯑꯗꯨꯗꯤ ꯅꯕꯨꯡꯗꯣ ꯆꯥꯔꯒ ꯅꯣꯏ 4 ꯖꯒꯣꯏ ꯁꯥꯍꯟꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯌꯦꯡꯊꯒꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯦꯡꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯒꯤ ꯊꯥꯡꯗꯣ ꯅꯪ ꯉꯥꯏꯌꯨ ꯅꯪ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯠꯇꯅ ꯂꯥꯏꯔꯤꯛꯄꯥꯛꯇ ꯐꯥꯎꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯇꯦꯅꯦꯍꯦ ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯃꯠꯇ ꯍꯥꯠꯄ ꯉꯝꯗꯅ ꯍꯤꯡꯂꯛꯂꯤꯕꯁꯦ ꯆꯍꯤ 500 ꯁꯨꯔꯕꯅꯤꯅꯦ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ 4 ꯔꯥꯖꯀꯨꯃꯥꯔꯤ 3ꯁꯨꯕꯤꯅ ꯊꯥꯡ ꯇꯦꯟꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯪ ꯍꯥꯠꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗꯅ ꯍꯤꯡꯆꯥꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤ 2ꯗꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯆꯤꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯩ ꯃꯁꯛꯁꯤꯡꯁꯤꯒ ꯃꯀꯣꯛꯀꯁꯨ ꯁꯥꯟꯅꯔꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯣꯏꯅꯒ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯏꯗ ꯔꯥꯖꯀꯨꯃꯥꯔꯤ 4ꯗꯨꯅ ꯑꯩꯈꯣꯏꯁꯤ ꯆꯥꯗꯣꯏ ꯖꯥꯠꯂꯣ ꯃꯌꯥꯒꯁꯤ ꯁꯥꯡꯗꯣꯔꯛꯏ ꯍꯤꯡꯆꯥꯕꯁꯤ ꯏꯕꯨꯡ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯅꯆꯟ ꯑꯩꯈꯣꯏꯗꯤ ꯍꯤꯡꯆꯥꯕꯅ ꯆꯥꯈꯤꯒꯗꯧꯔꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯤꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨꯋꯣ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯔꯒꯦ ꯅꯣꯏ 3 ꯁꯥꯔꯣ ꯅꯆꯦ ꯑꯍꯜꯁꯦ ꯍꯥꯟꯅ ꯆꯥꯔꯒꯦ ꯑꯩ ꯆꯥꯕꯤꯒꯅꯨ ꯊꯥꯗꯣꯛꯎ ꯈꯨꯠꯁꯤ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯤ 3ꯗꯨꯅ ꯍꯦ ꯍꯤꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯆꯥꯕꯤꯒꯅꯨ ꯊꯥꯗꯣꯛꯎ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯦ ꯊꯥꯗꯣꯛꯎ ꯏꯆꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯨꯡ ꯅꯤꯡꯊꯧ ꯃꯩꯔꯥꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯏꯕꯨꯡ ꯂꯥꯛꯑꯦ ꯃꯁꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯂꯥꯛꯑꯦ ꯑꯣ ꯅꯕꯨꯡ ꯂꯥꯛꯑꯕꯣ ꯐꯔꯦ
ꯅꯕꯨꯡꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ. ꯌꯥꯝꯃꯤꯅꯦ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ. ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯦꯝ ꯄꯥꯅ ꯆꯥꯕ ꯌꯥꯔꯦꯅꯦ. ꯃꯔꯨꯞ, ꯎꯕꯤꯔꯕ꯭ꯔꯥ? ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯦꯞꯄꯤꯁꯦ. ꯑꯩꯒꯤ ꯏꯆꯟ ꯃꯔꯤꯗꯤ. ꯑꯣ, ꯃꯕꯨꯡ ꯑꯩꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯟꯁꯤꯡꯅꯤ. ꯃꯕꯨꯡ ꯑꯩꯅ ꯀꯟꯕꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ. ꯅꯕꯨꯡ ꯂꯥꯛꯂꯤ ꯏꯆꯟ. ꯑꯣ, ꯂꯥꯛꯑꯣ ꯉꯥꯏꯔꯦ. ꯅꯆꯟꯅ ꯉꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯉꯥꯏꯔꯤꯌꯦ. ꯀꯃꯥꯏꯅꯕꯨ ꯈꯪꯂꯤꯕꯅꯣ ꯑꯩꯒꯤ ꯂꯩꯐꯝꯁꯦ? ꯃꯊꯧꯅꯥ ꯂꯩꯕ ꯃꯥꯜꯂꯤꯍꯦ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯃꯗꯤ. ꯍꯦ ꯍꯤꯡꯆꯥꯕ, ꯁꯤꯅꯕ ꯁꯦꯝ ꯁꯥꯔꯣ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯕꯨꯡ ꯂꯥꯛꯑꯦ. ꯅꯕꯨꯡꯁꯤꯅꯤ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯒꯦꯅ ꯉꯥꯏꯔꯤꯁꯤ. ꯑꯦ, ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯀꯞꯆꯦꯠꯄꯁꯤ ꯌꯥꯎꯔꯛꯏꯅꯦ. ꯃꯥꯅ ꯄꯨꯔꯛꯏꯕ ꯑꯣꯏꯔꯦꯗꯅ. ꯍꯥꯏ ꯀꯞꯆꯦꯠꯄ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯪꯁꯨ ꯆꯥꯕ ꯇꯥꯔꯦ ꯍꯦ. ꯍꯤꯡꯆꯥꯕꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏꯅꯤ. ꯃꯥꯒꯤꯁꯦ ꯑꯩꯅ ꯄꯨꯔꯛꯄꯅꯤꯁꯦ ꯈꯪꯈ꯭ꯔꯖꯥꯠꯂꯥ? ꯑꯩ ꯂꯦꯛꯊꯍꯧꯔꯒꯦ ꯁꯤ ꯌꯧꯔꯗꯤ. ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯂꯩꯔꯝꯃꯨꯗꯅ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯒꯦꯗꯣ. ꯍꯦ ꯍꯤꯡꯆꯥꯕ, ꯁꯦꯝ ꯁꯥꯎꯍꯦ. ꯃꯩꯔꯥꯕ ꯑꯩ ꯂꯥꯛꯂꯤ ꯅꯪꯕꯨ ꯂꯥꯟꯕꯤꯅꯕ. ꯉꯥꯏꯔꯤꯌꯦ, ꯌꯥꯁꯦ ꯐꯦꯡꯂꯒ ꯉꯥꯏꯔꯤꯅꯦ. ꯂꯥꯟꯃꯤꯁꯥ, ꯑꯩꯅ ꯍꯤꯡꯆꯥꯕꯁꯤꯒ ꯐꯨꯅꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯟ ꯃꯔꯤꯁꯦ ꯄꯨꯔꯒ ꯂꯥꯞꯅ ꯆꯦꯟꯈꯤꯒꯗꯕꯅꯤꯀꯣ. ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ, ꯍꯣꯏ ꯅꯤꯡꯊꯧ. ꯂꯥꯟꯃꯤ, ꯅꯣꯏ ꯈꯔꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯁꯦ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯈ꯭ꯔꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔꯅ ꯍꯤꯡꯆꯥꯕꯁꯤꯗ ꯂꯥꯟꯗꯥꯁꯤꯜꯂꯁꯤ, ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ. ꯑꯦ, ꯂꯥꯟꯃꯤꯁꯤꯡꯁꯦ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦꯅꯦꯍꯦ. ꯑꯦ, ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯏꯅꯦ. ꯍꯩ, ꯅꯥꯏꯅꯦꯍꯦ ꯅꯣꯏꯕꯣ. ꯑꯁ, ꯇꯥꯟꯅꯦ ꯂꯪꯉꯛꯏꯁꯦ. ꯃꯁꯤ ꯋꯣꯛꯑꯒ ꯍꯦꯛ ꯂꯪꯁꯤꯟꯕꯕꯨ. ꯇꯨ, ꯈꯪꯕ꯭ꯔꯥ ꯅꯣꯏ? ꯇꯥꯁꯦ ꯐꯥꯔꯒ ꯂꯪꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯐꯥꯎꯗꯣꯛꯈ꯭ꯔꯦ. ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯤ ꯀꯣꯏꯁꯤꯜꯂꯒ ꯂꯥꯞꯅ ꯂꯥꯟꯗꯥꯁꯤꯍꯦ. ꯃꯅꯥꯛꯇ ꯌꯥꯔꯤꯈꯩꯗꯤ ꯅꯛꯁꯤꯟꯒꯨꯝꯁꯤ. ꯂꯥꯟꯃꯤ ꯈꯔ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯔꯤꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ. ꯌꯥ, ꯈꯪꯒꯅꯤꯗꯅ ꯅꯣꯏ. ꯌꯥ, ꯀꯅꯥꯅꯣ ꯈꯣꯡꯗ ꯊꯧꯔꯤ ꯇꯨꯔꯒ ꯌꯥꯜꯂꯤꯁꯤꯕꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯊꯧꯔꯤꯁꯤꯅꯦ ꯀꯩꯅꯦ ꯂꯪꯈꯤꯅꯦꯍꯦ. ꯍꯨꯏ, ꯈꯪꯕ꯭ꯔꯥ ꯅꯣꯏ? ꯄꯥꯏꯔꯦꯍꯦ ꯑꯩꯈꯣꯏꯗꯤ. ꯂꯥꯟꯃꯤ ꯈꯔꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯤꯡꯊꯧ ꯑꯗꯨꯅ, ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯃꯗꯤ ꯈꯔ ꯁꯤꯡꯉꯤꯅꯦ. ꯍꯤꯡꯆꯥꯕꯁꯦ ꯋꯥꯕ ꯉꯥꯏꯗꯨꯅ ꯇꯥꯟꯖꯥ ꯁꯦꯝꯗꯨꯅ ꯂꯩꯔꯤꯅꯦ. ꯑꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ, ꯂꯣꯏꯅ ꯁꯤꯔꯗꯕꯅꯤꯀꯣ. ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯁꯤ ꯁꯤꯕ ナꯏꯗꯕ ꯍꯤꯡꯆꯥꯕꯅꯤ. ꯅꯤꯡꯊꯧ ꯃꯩꯔꯥꯅ, ꯑꯣ, ꯑꯁꯨꯛ ꯌꯥꯝꯅ ꯇꯦꯟꯗꯒꯤ ꯇꯥꯗꯒꯤ ꯌꯨꯡꯗꯨꯅ ꯁꯣꯛꯂꯕ ꯃꯁꯥꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯂꯩꯈ꯭ꯔꯦꯅꯦ. ꯃꯁꯤꯗꯤ ꯈꯔ ꯋꯥꯔꯅꯤꯁꯦ. ꯑꯩꯒꯤ ꯏꯆꯟꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅꯕꯨ ꯂꯩꯈ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯧꯔꯒꯦ. ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯂꯥꯟꯃꯤ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯃꯃꯤꯠꯀ ꯃꯃꯥꯏꯒꯗ ꯉꯥꯛꯇ ꯇꯦꯟꯁꯤꯡꯗꯨ ꯀꯥꯞꯁꯤꯜꯂꯨ, ꯇꯥꯗꯨ ꯂꯪꯁꯤꯜꯂꯨ. ꯅꯤꯡꯊꯧ ꯃꯩꯔꯥꯅ, ꯍꯤꯡꯆꯥꯕꯁꯤꯅ ꯃꯥꯒꯤ ꯃꯆꯤ ꯑꯅꯤꯁꯤꯗꯅꯤ ꯉꯁꯥꯏꯗꯒꯤ ꯁꯦꯟꯅꯔꯤꯁꯤ. ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯤ ꯑꯁꯤ ꯃꯥꯒꯤ ꯑꯁꯣꯟꯕ ꯑꯣꯏꯗꯣꯏꯔꯥ? ꯑꯩꯒꯤ ꯅꯨꯄꯤ ꯃꯔꯤꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯃꯤꯠꯇ ꯀꯥꯞꯄꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ. ꯁꯤ ꯌꯧꯔꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯟꯅꯗꯦ. ꯈꯨꯄꯥꯛꯁꯤꯅ ꯊꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯒꯦꯍꯦ. ꯌꯥ, ꯈꯣꯡꯗ ꯑꯃꯨꯛ ꯐꯥꯔꯛꯑꯦꯅꯦꯍꯦ. ꯉꯛꯁꯝꯗ ꯊꯧꯔꯤ ꯑꯃꯨꯛ ꯊꯨꯔꯛꯏꯅꯦ ꯇꯧꯔꯤꯁꯦ. ꯀꯔꯝ ꯀꯥꯟꯗ ꯎꯊꯛꯁꯤꯗ ꯀꯥꯔꯝꯃꯤꯅꯣ ꯃꯣꯏꯅ? ꯅꯤꯡꯊꯧ ꯃꯩꯔꯥꯅ, ꯊꯥꯡ ꯃꯆꯥꯁꯤꯡꯁꯦ ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯊꯤꯜꯂꯒꯦ. ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯁꯥꯗꯤ ꯌꯥꯝ ꯊꯨꯅ ꯑꯣꯏꯁꯤꯟꯕꯅꯤꯅ ꯊꯥꯡ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯃꯁꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯔꯒ ꯂꯩꯖꯈ꯭ꯔꯁꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯥꯁꯦ ꯅꯥꯕꯅ ꯉꯥꯎꯔꯤꯉꯩ ꯃꯉꯛꯁꯤ ꯀꯛꯍꯧꯔꯒꯦ. ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯁꯔꯤꯠ ꯁꯔꯥ ꯍꯩꯅ ꯍꯤꯡꯆꯥꯕ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯀꯥꯡ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯊꯥꯡ ꯃꯆꯥꯁꯤꯡꯗꯨꯅ ꯌꯨꯡꯁꯤꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯊꯨꯅ ꯑꯣꯏꯁꯤꯟꯈꯤꯕꯅ ꯊꯥꯡ ꯃꯆꯥꯁꯤꯡꯗꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯑꯦ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯌꯨꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯏꯌꯥ, ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯅꯤ ꯁꯤꯗꯤ? ꯅꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯞꯁꯤꯃꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯅ꯫ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤꯅꯦ꯫ ꯍꯤꯡꯆꯥꯕ ꯑꯁꯦ ꯃꯥꯒꯤ ꯀꯤꯟꯁꯤꯅ ꯊꯤꯟꯕꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦꯅꯦꯍꯦ꯫ ꯁꯤ ꯌꯧꯔꯛꯑꯗꯤ ꯍꯤꯡꯆꯥꯕꯁꯦ ꯁꯣꯏꯗꯅ ꯁꯤꯗꯧ ꯃꯥꯜꯂꯦꯍꯦ꯫ ꯏꯁ, ꯀꯣꯛ ꯉꯥꯎꯋꯦꯍꯦ ꯃꯥꯒꯤ ꯀꯤꯟꯁꯤꯗꯤ꯫ ꯑꯩꯕꯨ ꯄꯥꯏꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯍꯥꯏꯅ ꯍꯥꯠꯄꯅ ꯐꯗꯣꯔꯤꯕ꯭ꯔꯥ? ꯃꯁꯤ ꯈꯨꯄꯥꯛꯁꯤꯅ ꯍꯨꯏ ꯄꯥꯜꯂꯨ ꯌꯥꯗꯦꯅꯦꯍꯦ꯫ ꯍꯥꯏ, ꯑꯃꯨꯛꯁꯨ ꯄꯥꯟꯗꯦꯅꯦ꯫ ꯌꯥꯝꯅ ꯍꯩꯅꯦ ꯃꯁꯤ ꯈꯣꯡꯄꯥꯛꯁꯤꯅ ꯙꯛ꯫ ꯄꯥꯏꯔꯦꯗꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯁꯦ ꯍꯤꯡꯆꯥꯕꯁꯤꯅ ꯀꯥꯎꯕꯗ ꯐꯅ ꯁꯥꯡꯅ ꯄꯥꯏꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅꯤ, ꯄꯥꯛ ꯍꯦꯛꯇ ꯃꯥꯏꯊꯤꯒꯗꯕ ꯅꯠꯇꯦꯗ꯫ ꯅꯤꯡꯊꯧ ꯑꯃꯗꯨꯅ ꯁꯤꯔꯖꯥꯠꯂꯅꯤ ꯃꯔꯨꯞꯁꯤꯕꯣ? ꯁꯤꯔꯗꯤ ꯑꯩ ꯆꯦꯟꯈꯤꯕ ꯌꯥꯔꯦ꯫ ꯁꯤꯗꯦꯍꯦ, ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯍꯤꯡꯆꯥꯕꯁꯤꯗ ꯀꯤꯅ ꯊꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯩꯔꯥꯒ ꯍꯤꯡꯆꯥꯕꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯗꯤ ꯋꯥꯕꯅ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯗꯨꯗꯤ ꯃꯁꯥ ꯃꯅꯨꯡꯗ ꯊꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕꯅ ꯐꯨꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯇꯞꯇꯥꯏ ꯐꯨꯔꯝꯃꯤ꯫ ꯁꯤꯗꯤ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯑꯇꯩ ꯅꯤꯡꯊꯧꯒ ꯃꯥꯟꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯦ ꯑꯅꯤꯁꯦ ꯄꯥꯏꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯆꯤ ꯑꯅꯤꯁꯦ ꯁꯦꯟꯅꯔꯤꯁꯦ? ꯍꯟꯗꯛꯇꯤ ꯃꯆꯤ ꯑꯁꯤꯗ ꯑꯣꯏꯅ ꯀꯤꯟꯁꯤꯅ ꯊꯤꯟꯒꯦ꯫ ꯍꯨꯏ! ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯁꯦ ꯂꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯅꯦꯍꯦ꯫ ꯏꯅꯤꯡꯊꯧ, ꯍꯥꯠꯇꯣꯛꯑꯣ, ꯍꯥꯠꯇꯣꯛꯑꯣ! ꯅꯤꯡꯊꯧ ꯑꯃꯗꯨꯅ ꯃꯥꯒꯤ ꯃꯆꯤꯁꯦ ꯁꯣꯛꯄ ꯌꯥꯗꯕ ꯑꯣꯏꯔꯦꯗꯅ꯫ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯖꯔꯝꯂꯕꯗꯤ ꯃꯆꯤꯁꯦ ꯊꯨꯗꯦꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤ 8ꯇꯣ ꯀꯟꯕ ꯉꯝꯂꯝꯒꯅꯤꯀꯣ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯄꯥꯏꯍꯧꯔꯒꯦ ꯑꯩ꯫ ꯄꯥꯏꯈꯤꯗꯧꯔꯦꯅꯦꯍꯦ, ꯆꯣꯡꯁꯤꯜꯂꯒ ꯌꯥꯜꯂꯒꯦꯍꯦ꯫ ꯏꯁ, ꯏꯅꯤꯡꯊꯧꯁꯤꯗꯤ ꯍꯤꯡꯆꯥꯕꯁꯤ ꯌꯥꯜꯂꯒ ꯃꯊꯛꯇ ꯄꯥꯏꯃꯤꯟꯅꯈ꯭ꯔꯦꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯍꯤꯡꯆꯥꯕꯗꯨꯅ ꯌꯥꯜꯂꯛꯀꯅꯨꯍꯦ, ꯃꯁꯤ ꯀꯥꯎꯔꯁꯨ ꯇꯥꯗꯦꯅꯦꯍꯦ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯦ꯫ ꯅꯪ ꯍꯥꯠꯇꯗꯤ ꯍꯥꯠꯂꯒꯦꯍꯦ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯀꯣꯅꯨꯡꯗ ꯍꯜꯂꯝꯃꯣꯍꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯎꯈꯤꯗ꯭ꯔꯦ ꯏꯅꯤꯡꯊꯧꯒ ꯍꯤꯡꯆꯥꯕꯒꯗꯣ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯅꯥꯅ ꯉꯝꯂꯤꯅꯣꯁꯨ ꯈꯪꯗꯦ, ꯀꯔꯥꯏ ꯇꯥꯅ ꯄꯥꯏꯈ꯭ꯔꯅꯣꯁꯨ ꯈꯪꯗꯦ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯇꯥꯟꯅꯔꯒ ꯌꯦꯡꯉꯨꯗꯅ꯫ ꯅꯤꯡꯊꯧ ꯑꯃꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯤꯅꯦ꯫ ꯁꯤꯗ ꯍꯥꯠꯇꯣꯛꯑꯒ ꯊꯝꯃꯝꯃꯗꯤ ꯍꯧꯖꯤꯛ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯇꯣꯛꯑꯣꯗ, ꯋꯥꯅꯕꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯃꯩꯔꯥꯗꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯗꯨꯁꯨ ꯍꯤꯡꯆꯥꯕꯒ ꯅꯤꯡꯊꯧꯒꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩꯗ ꯊꯤꯕ ꯈꯔ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯕꯨ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯅꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯈꯨꯠꯂꯥꯏꯁꯨ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯒꯣꯜꯁꯤꯁꯨ ꯁꯣꯜꯂꯤ ꯌꯥꯝꯅ꯫ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ, ꯏꯅꯤꯡꯊꯧꯅꯁꯨ ꯂꯥꯎꯔꯝꯕꯅꯤꯅ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯍꯜꯂꯁꯤ ꯀꯣꯅꯨꯡꯗ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯟꯃꯤꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯔꯤꯗꯨꯗꯤ ꯃꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯡꯗꯤ ꯌꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯃꯩꯔꯥꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯅ ꯊꯥ ꯑꯃ ꯍꯦꯟꯈ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯍꯤꯡꯆꯥꯕꯅ ꯆꯥꯔꯝꯂꯅꯤ ꯍꯥꯏ, ꯈꯔ ꯑꯃꯅ ꯃꯕꯥꯅꯤ ꯁꯤꯃꯤꯟꯅꯔꯝꯂꯅꯤ ꯍꯥꯏ ꯇꯧꯗꯨꯅ ꯊꯥ 2-3 ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯃꯤ ꯌꯥꯝꯅ ꯂꯥꯡꯅꯕ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯔꯤꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫
ꯍꯤꯡꯆꯥꯕ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯣꯏ ꯃꯔꯤꯒꯤ ꯃꯕꯨꯡ ꯅꯤꯡꯊꯧ ꯃꯩꯔꯥꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯆꯤ ꯄꯨꯛꯇꯨꯅ ꯃꯉꯛꯁꯨ ꯀꯛꯇꯨꯅ ꯄꯨꯔꯛꯄꯒꯤ ꯂꯥꯡꯅꯕ ꯍꯔꯥꯎꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯍꯥꯠꯂꯦ ꯁꯤꯔꯦ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯈꯪꯅꯔꯛꯄꯗꯒꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯇꯨꯡꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯩꯔꯥꯁꯨ ꯃꯆꯟ ꯃꯔꯤꯒ ꯃꯥꯒꯤ ꯂꯩꯕꯥꯛꯀꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫